Delhi ki protest India government Kuki militants na mating pangi hai na maral sikri Manipur Assam amasum Tripura dagi youth amadi civil society organization sing amasum Meetei mahiroi sing na ngarang New Delhi ki Jantar Mantar da khongjang sangsing kituna loina na India government na Manipur hauzik thokli bi irang asida Kuki militant group sing bu mating pangi amasum ngakpi senbiri hai na maral sikri English nga kun go hom do gi me ahum Manipur irang thokpa hokhibagi sahi ahum apung pharakhibaga iroidana 4thMay organizing committee ki banner makhada khongjang adu sangsing ki bani khongjang adu Manipur student association Delhi Masad Manipur innovative youth organization Delhi Mayon united kaksing student Unicas TMP Manipur Ningol united progressive initiative nupi liklam ngakpa Meitei Heritage Society Delhi Manipur Society Demas Wall Meetei Council Assam Tripura Meetei Apunmalup Delhi amasum Delhi Meetei Coordinating Committee DMCC na puna sinduna satakibani lup singa sige apunba sirolamada English singa niga kungo homdoi gi me humda kulai matik sana paiba Kuki militant group singna turubung Ikaw More amasum Susampur gi Meetei khulsingda sapmanaba mawongda attack tawbawki attack sa thaba horakpadagi hauna security force amasum police na misa miyam ngak senma ngamkidi loidana Meetei singna masa ngak thoksanaba masana hona sakhi Erang asina maram oiraga Meetei sani hena Hangkhre kuntraga mathuina thiba khangdana lairi yum lising taruk hena mai thadokre amasum laisang sani ga marfu ama ara thonkhre lanjenaraba Meetei lising kya sahi ahum hen relief camp sing sangjapam lawduna lairi haidi ngarangi khongjang aduda DMCC ki convener Dr. Seram Roses na Meetei singda ahan boina satharakpa attack aduda suspension of operations through agreement ki makhada lairiba militant sing yauki hi Meitei Heritage Society gi Elizabeth Khumlambana government na constitution na piriba hak sing ngak pangamdre amasum irang si makhata na hena sapthorakpa yaiki masat ki president Lanchen bi urung purel na center na irang si laksin na bohona bigi mawong sina Manipur gi multicultural fabric thugai rehna maral siki mayon gi president Gunchen ba yengkhom na Manipur gi naha role sing na state sigi territorial integrity ngak na makhata na lepki kanaki nopi gi president Ranjana Longjam na Manipur gi irang da center na tumina laisiliba si backshit barat ki wakhallon gi ona banaki justice yaudna santi lakpo aithokloi haina liklam ngak pigi jiten haubizam na phongdoki Demas Unicas Assam Tripura Meetei apunba lukki miyut singna victim oiraba singda asuma well phangana ba masum lanjenaraba singbu khunda laita hanana ba demand toki Kuki militant group singda mating piba khudakta lepkadabani militant network sing muthalu law and order hanjin halu victim singda akakna ba matam gi manung da justice phangalo masum Manipur santi hanjinana ba aset pa phire blawduna thabak tawgoda ban hanis lup singa sina demand toki nakala marom da Manipur lairiba Meitei da atamnana pirak sapfuna Sahi ahum surapa ningsing thoram ama Manipuri adults consortium Silong na sinduna Silongi laitum krada leiba Punga heritage ta ngarang ayuk pangtoki heri thoram madura Manipur ama Meitei satkadaba maikai haiba hiramasida khana nainabagi thoram ama pangtoki irang sin horakpadi gi laikhidraba thawai singi maphamda ikai khumna bu utuna minute ama tumina laikhi amasum maira katki heri Bangalore da masing yamlaba nupi singna solidarity protest pangtokre Karnataka Meitei Association Manipur gi Meitei Association Bangalore amasung Bangalore Manipuri Student Association puna sinduna pangthokiba thoram aduda Meitei sing Naga sing yauna puna mioi sahum henbana saruk yaki khongjang da saruk yaki basingna laikhidaraba singna ikai kumna bu uttuna mairakatki Hauzik istera sida thokli birang si loisina bi India government na hotna daba amasum center amadi state government animakna lokhat phamtok pathabak lokhotana tumin yengduna laithukli hairaduna khulaw kya sulaki tinkhiba miya maduna illegal immigrant Kuki militant group singa sathanari bisu agreement handona ba masum makhoi gumbo elements Manipur ki laimai digi laukthokadabani illegal immigrant gi wathok luisindana ba matam sangna satna bayaba thorang pekhet kadabani NRC khudakta satna kadabani haina demand toki loisilak par irang sida laikhidraba misa miyam ki thawai singi maphamda ikai khumna ba oina minute ni tumina lakhi Kangpokpi Chusampur amasung More da separate administration demand tawduna separation de pangthoknakri
Manipur English singani ga kunga homdoi gi me ahumdagi tholakhiba irang sahi ahum mapung pharakpaga loinana Kangpokpi district ki miyamna separation day gi thorong pangthoktuna separate administrative arrangement gi demand amuhana pokatri Sadar Hills ki oina pung taragani thoi gi oiba shutdown sataduna dukan sing mailoi sang sing private office sing thonglona kibaga loinana lambi da gari chatpada athingba piduna thauram madu pangtokhi Committee on Tribal Unity Kotu na mapungway pa thawdang lauduna Phaijang da laiba Martyrs Cemetery da miyam na Manipur gi irang da laikhidrabising gi maphamda ikai khumna botki miyam na haikal leka tambaga loinana minute ama tumina lekhi Kuki-Naga volunteers sing na traditional gun silusut pikhi Kotu gi joint secretary Lamin Lun sing na mamang na Kuki-Naga group sing na lawkiba point nipan gi declaration amasu pathok makhoi na taliba demand sing amuhana chasinanki Kotu gi spokesperson NG Lun kepgen wangang laduna Kuki-Naga miyam na numinasi handaki conflict asida laikhidraba thawai sing muning sing duna pangtokani haukibasai ahum asida Kuki-Naga miyam na injustice amasum discrimination mayung naduna lakli hairaduna Kuki-Naga gi political aspirations sing phangnaba puna hotnamina saiki Magna makha taraduna Kuki-Naga singi demand asi Indian Constitution gi framework ki manungdu oigani thauram asi sahi gi oina separation di duga thagi oina remembrance di haina pangthokliba asi Kuki-Naga sing taliba political gi demand sing adu hena mai paknaba Kuki-Naga civil society group singi maru oiba platform aman haki amaramda Chusampur gi oina mafam anida ngarang separation pangthokibaga loinana English ngani ga kungo humdigi me ahumdigi Manipur da tholakhiba irang da laikhidraba Kuki-Naga singbu ikai khumna botre miyoi lising kyana peace ground da leiba indoor stadium da punduna Imphal tampaktagi Kuki-Naga kanglup sing selakhiba masum English ngani ga kungo humdigi me ahumdigi harakhiba sahi ahuma pung pharakpagi separation day pangthokre Nongthil pungama taba matamda Indigenous Tribal Leaders Forum ITLF na sinduna Peace Ground gi multipurpose hall amasum Zomi Council gi makhada second da leiba Martyrs Park da thoram sing pangthoki hedi thoram gi manungsana mass prayer in peace sing amasum philanthropic organization sing gi lusing ba sing na wangang ba laikhidraba sing gi mafam da haikaleka tamki laikhidraba sing gi mafam da ikai kumna utpu oina artist kyan akhana bi isai sing khudol tamki hedi Lainga ki pakhum adu ihau nam thanaba miyamda utsaibani kokomina akan mamong da reject tawi YK diren me ahum English ngani ga kungo humdoi digi haurakhiba lana sahi ahum mapung pharaba numita kokomina sinduna people's convention pangthok tuna warep taruk lokre kumja English ngani ga kungo humdoi gi me ahum digi haurakhiba Manipur gi tamthiraba lana ngarang sahi ahum mapung pharakpa numita kokomina sinduna 3 years of Manipur crisis haiba panamda Ibo Yema Sumang Lila Sanglena Nomigoeba Manipur Miyam gi convention ama pangthokre ngarang ayupung taramathoy makhairam tabadi gi hauba convention asida Imphal College gi political science department gi retired head akoizam Setazit amadi kokomi gi convener YK Diren ama thangsina moderator amasum chairman oina saryaki aduga lamdam sigi masak naiba resource person CSO lusingba sing paumi sing maira paibi amadi IDP sing gi mihut sing na wangangki convention asiga mari lainana YK Diren chairman gi warol piradun hai haukiba me ahum English ngani ga kungo humdoi digi Manipur sin koki narcotics na landarakpa gi thokliba crisis siga mari lainana sai khuding gi pangthoktuna lakpa public convention gi manungsana ngarang gi mifamasi pangthokani Ngarang sahi ohu mapung phara pasin koki narcotics ng sa tharakliba crisis sigi waroisin lenga na pura pulaitri ngasi crisis sigi waroisin purak na ba kokomi na madi miyam na state na madi central lenga ka tungan ba memorandum pisinduna demand kya tawduna lakli adubo ngasi phawbo lenga na thabak to on thokri India lenga na koki narcotics ngasi proxy army oina sisinaduna proxy war sa thanbani haibisi miyam na tasing na khanglabo wapamni Lamdam sigi maira paibi akhang ahi kyaga punangarangi people conventions kupna khana nainaduna kalama mai kai khong thanglaga lan sigi woroisin purna balambi ama semgani people convention da miyam amadi experts ng thamlamba wafam sing kupna khanaraga warep khara laujari warep sing asi thabak to onthokna ba miyam ga loinana laingak ta khongjang sangsilakani proxy war lusinana ba
akhak palaitana khongjang sangsingani amarom da mamang thagi kunga mangara maikei kyadigi miyamna wahang hangba khongsi satuna lengak tu wahang taret hangbada lengak thamlakiba pakom peningai oiti miyamgi pukning phathanaba taha ba pakomni pakhum adu lengaki ngahaki oina miyamna utsaibani kokomini yaningdi miyamgi wahang singadugi matik saba thabak paikhalaktriba phawba democratic oiba khongjang sangsingkigani khunai si sakotpa lambida pusi hairabadi emotion amadi sentimena mang tharaga thabak tawbu yaroi emotion amadi sentimena mang tharaga thabak tawrabadi panthung yobu ngamloi asum aran thidok maikei sumna thabak tawk saiki ngarang mi pham sida lauki bo warep singi ahan bo warep ti hauki ba me ahum english ngani ga kun go homdoi digi kokomi amadi manipur miyam na lepna ki bo warep punamak ngasigi mi phamna amohana khannaraba matungda hen sesionali lauki bo warep punamak thabak do onthok honanaba india amadi manipur lengak taksin baga loinana makal makha kya gi democratic oiba khongjang sing tuan laikai gi club maira paibi local body singa loinana jangsinana bas kokomi gi leadership ta ngasigi mi phamna sinaki ani subu warep ta trong lobby ama sum tm ka songkul da thokiba narco terrorist ingi saram saki mi hatsing ngasigi convention sina ngamkhai leitana yaning da phongdo pagaloinana thagdok singa du siena ba terrorist mi hat pasinga madi mi hat asi sathana ba siliba sing atuba matamda phaduna matik sab serak pina ba masum pikliba angang ani heart kiba aduga amabuna tamthina so on kiba thagdok tu bu yaning da phongdok tuna sangsin kiba khongjang da crpf na mi hum heart kiba thagdo du athubuda judicial inquiry tawna ba lengak ta makhata na miyam gi matinga loinana komina sangsilagani ahumsu warepta india lengangna sin koki narco terrorist sizinaduna atat akham laitina landa aduna miyamgi punsi temsing narakpasigi mayok the people convention sina kokomi gi lising makhara sathariba khongjanggi matangda khana nainaduna kokomi ga hauji sathariba khongjang sing lepa laitina sathabaga loinana ihau osi democratic oiba mongda hena kansin hanaba lemnari mari subu warepta mamang thagi kunga mangada kokomi na leibak miyamga loinana lengakta hangkibu wohangi pakum peningai oidaba maramna wohang singadu ngasigi miyamgi mi phamna demand oina lengaki maphamda ahanbada india lengana manipur gi yellow missing muthanaba chathariba proxy war si manipur lengana thona leina lephanana ba taksin gadabani ani suba point manipur gi koki narco terrorism muthalu ahum suba point ne tronglao with angang hatpa masum tm ka somda tangkhul misam ani hat ki terrorism phaduna well sathabraga miyamna justice pangalo mari suba point ne tronglao with the crpf na misam ahum hat ki judicial inquiry tawraga mara leiba crpf personals gi matak te excel lokhat kadabani mga suba point da idp sing akaknaba matam gi manungda mayum da hanjin hananaba thabak lokhat kadabani taruk suba point da manipur lengana su abrogate to hongadabani nrc tawdun illegal immigrants sing takthokna ba thabak lokhat kadabani haiba demand sing tawri amasung mga suba wareptana mafam amasum matam gi matung ina mathau tarabadi akhang ai sing community leader idp mihut sing loinana kokomi ki mihut sing yaw people delegation ama semduna chief minister na lusing mute kangbu amadi india lenga ki central leaders unaduna phaminaba wakhanaba amadi miyamgi awana kokna bo honabigi thabak kya pangthokna ba ngasigi mifamna kokomi disina khri taruk subu warepta sai khudingi numitsibu narco terrorist na malem gi tuan balebak sing da misa miyamu otliba masum lebak yagi politics yoksinduna narco money gi matingna election na makogi agency miyam gi mihut saduna vote ka handuna leba kangkhong se heliba kya sigi mayukta malem gi miyam puna makta khanganduna mit panghanduna narco terrorist ng puna thengna minaba kholaw law numit ko helasi manipur so ki bisai uhum masida india lengang na tawksilaktuna misa miyam ot nai ri basi malem gi mipung kuning de khangalasi maram sinanga sigi manipur people convention sina sai kunigi me uhumbu anti narco terrorism di haina lapthona balemnari united nation amadi masiga mari leinaba organization singda me ahumbu international anti narco terrorism di haina lapthok pinaba taksin ba haina gore dokhi bomb pokhai khre shutdown handokre Imphal International Airport ki manakta leiba crematorium amada sakangnaba singa bomb langsinuna pokhai lamli langdai khangsunna hana lapthoki ba shutdown amas kuthang sara henba handokre thawdo si ngarang ayuk pung 11 yang kaiga mangarom satpa duwari Imphal West District ki Singjamai Police Station konba malom awangda Imphal International Airport ke fencing mayada leiba crematorium amada bom mato pokai khibni bom pokai ba
Aduda aso apan yaukhiba leiti bom pokhaiba dugi pau hek phangba Imphal West District ki ASP yauna security sing sangsilaktuna mafam adu gengsinki amaromda langdai khangsunaha gi miutsingna ngarang Manipur lenga ki home minister Govidas Konthaujangbu unaduna wari sanabaga loinana memorandum pisinkhri haina lup asigi convener ke bimana khuyek piduna thadorak pa chirul amana phungdorli memorandum aduda pankipa wafam sing adudi tronglawbi ki thangdok judicial inquiry ama sathaba sienari ba kokizau terrorist sing bu terrorist organization haina lakthokpa amadi su suspension tawduna kokizau terrorist singna singi mathakta military crackdown tawbasini hiramasida lup asina lakthokki bati dim road total shutdown tawguni haibadu Manipur lengak thajaba thamduna matam kharagi oina handokli adumapu lup asigi demand sing handokpa leiroi amadi phangdriba phawba miyam ga loinana sangsingi ken heri loinana April 3 tagi malum awang lekai gi ipu thau pakhangba community hall da chathaduna lakhiba matam kaktaba mass hunger strike si ngarang digi suspend tawre haiba sirol sina makhatari Aroiba warning ni KCP Manipur da ban blockade amasum shutdown na singba Kanglaipa Communist Party KCP na ating mathamkiba laikhrabane ban blockade amari shutdown na leibak ki kanaba matapurakthi adubo mahiroi khunai resit milon gi phibam phataba imung manung singda nomagi sura nomnaga sariba singda masum tunglam sata piri bisa theng singdu masa khaina puthokduna leibak miyam na thamkibani haina lona thingkraba lup asigi Information and Public Relations Department gi Secretary M Punsiba Meetei na thadorak siol amana fondorakli siol asina makhata na hairibati ban blockade shutdown na singba kauri organization singa dugi thawu singa party ki mute singa wakhal taminaraga handokhiba ngaktani yamna phattaba impact adudagi ngakthokna ba wakhalon ga loinana miyam khangna thamni ba thingba do hanjin hanjina thugai rakpa du yamna lebukthibani namit khrani gi mamang na tronglawbi gi thawdoka mari leidana semkhiba JAC gi marumda leiraga namit mangani total shutdown kauksinuna awaba kya pikhi JAC du da mahiroi khunai amasum nomagi sara tanur hinglibisingi khanduna handokpina ba hairubada JAC gi makeidegi di total shutdown tawkiba leiti haina media da sengdoraki madugi matangna party gi Bishnupur district coordinator comrade asobu kuman masamangna CSO kharaga unaduna hangnarubada su asengba khamngam khidi konadi maira paibi lupni haiba kharana kaukhibani haina media da phungdora pathinakhi namit mangani supna mathong maram khangdana total shutdown tawsinduna miyam amasu mahiroi khunai awaba piramlaga karamna singthani oibal laibak ki kanaba phal phangnabagi haina su hangli amaromda ban blockade amasum shutdown anambana politics ki oiba thawin sin yawba amasum lanai gi oiba interest leiba singni haibada haimam bathokloi lamdam asida ban blockade shutdown singba kaukshilaga loilam lenga ki phamnai be sing bureaucrat singa nakshinaba pamba leibak ihogi mingda masagi mingsat phangnaba honaba duga amang atadi khangdaba ngaktani haina haksina lawi mathang mathang Kuki-Naga gi Erang security force ki firep karino haina TNL nangli Haujuk chathariba Kuki amasum Naga gi muknaba phiba masida state amasum center lengak loinana security force ki firep karino haina Tangkhul-Naga working committee nangli press thadorak pa sirol amana hai thengthang character suspension of operations through the lairiba Kuki militants na Tangkhul-Naga civilians sing amasum national highway 202A da satoksin tawriba miyoi singda Aukiba February 3 Erang thulakpa horakpadigi ngasi phawda nomai kapsinduna landabagi thongsing setaduna rakli Kwaidigi hena wakhal khantaba watpa amasum condemn tawpham thoklaba thawdo asi nahan yaulen Kuki khuldagi national highway da satpa gari singda satharkhiba attack adubu adusu amani Thangjanami ke ayuk pung 12 makhairom tabada national highway 202A da TM ka soma amasum New Haven gi marakta gari sing satlingai da afaba makal ki khulai sing sijinaraga nongmai round kaya marum kap tharaktuna lambi asat walk sing da apan mathuan ba loinana gari sing lepan kibani thawdo adugi mikuk khra lairaba matuna Kuki militant singna khun thangnariba TM ka somda nomai kapsinduna amukasu khana pawrakhi etik adu yaulen khundigi satharakhibani loinana mafam adu Kuki khunja sing ngak senanaba central force sing lairibani Tangkhul Fruki Puksak lambi oiriba national highway 202A mi satoksin tawku yadana lairakliba si tha ahum mapung pharakli national highway sida misam gi gari sing hijack tawkiba passenger sing phaba punma tawruba namduna sen khaiba nomai kapsinduna misam ani hatkiba yauna thokriba thawdok sing adugi matung tarakpada lambi asi sijinaba sat ngam yadana lairakli asiguma thawdok sing asi misam yangi punsi amasum lantung ngakna thamgadaba central security force sing laina laina
चत्थरखिबने हाइरि अमरोमदा लाइंगांगसिंग आउटपोस्ट हांगबा आसाम राइफल्स की ट्रुप अमना न्यू हेवन द लेबा विलेज वॉलंटियर्स की बंकर सिंह थुवाकी पैरामिलिटरी फोर्स चत्थरिबा थबा दुदा नगा फ्रुप की ओइना थोइना अयत पलेथि अदोमैनमक सब मानबा मियेंग अदु याउलेन कुकी खुन्न चत्थबिनबा टीएम कसोंग की मियामना डिमांड तौरि याउलेन कुकी खुन्न से तंकुल मिसम सिंगदा मसम नेशनल हाईवे पनिंगदा मिसम की गाड़ी दे अटैक चत्थरिबा ख्वाइदि की मरु ओइरिबा मफम अमनि अदोबो तंकुल नगा खुंजा हाइजबदु आसाम राइफल्स नताबी खिद्री मसीदा आसाम राइफल्स की वाखallon करीनो हंगलखली तंकुल नागा फुरुपना खांगबगा लोइनना सेंट्रल सिक्योरिटी फोर्स सिंग आसान मिराई नाइबा थोंग सिंग कुमनि येंगली हेरि